ꯃꯍꯤ ꯌꯥꯎꯗꯅꯕ ꯍꯦꯟꯅ ꯍꯥꯎꯋꯦ 여기 자를게. 그냥. ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯄꯨꯁꯀꯥ ꯆꯥꯔꯛꯇꯣꯏꯅꯤ ꯑꯗꯣ ꯁꯤꯁꯦ ꯂꯩꯔꯦ ꯁꯤꯁꯤꯡꯁꯦ ꯄꯨꯁꯀꯥ ꯅꯠꯇꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯉꯩꯁꯦ ꯍꯣꯏ ꯃꯊꯪ ꯃꯊꯪ ꯍꯥꯞꯄꯛꯈꯤꯒꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯁꯦ ꯃꯈꯨꯠꯅ ꯑꯗꯨꯝ ꯍꯥꯞꯄꯒꯦꯗ ꯃꯈꯨꯠꯅꯗꯤ ꯆꯥꯗꯣꯏꯗꯨꯕꯨ ꯁꯤ ꯊꯝꯕ ꯍꯧꯔꯛꯑꯒꯦ ꯅꯨꯡꯁꯥꯁꯨ ꯁꯥꯗꯕꯅꯤꯅ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯀꯩꯅꯣ ꯑꯩ ꯍꯥꯞꯄ ꯊꯝꯃꯛꯀꯦ ꯅꯪꯅꯦ ꯁꯖꯥꯏꯔꯛꯎ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯃꯣꯀꯣ ꯁꯖꯥꯏꯔꯁꯨ ꯑꯩ ꯁꯤꯁꯦ ꯊꯨꯒꯥꯏꯔꯛꯀꯦ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯔꯛꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯁꯀꯥ ꯃꯌꯥꯝꯁꯦ ꯆꯥꯔꯛꯑꯒꯦ ꯂꯣꯏꯅꯃꯛ 100ꯀꯤ ꯃꯊꯛꯇꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯕꯥꯅꯤꯒꯤꯁꯦ 100ꯃꯛꯁꯦ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯕꯦꯝꯕꯦꯝ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯥꯔꯁꯤ ꯂꯥꯎ ꯑꯗꯣ ꯁꯤꯅ ꯑꯊꯨꯝꯕ ꯎꯗ꯭ꯔꯤ ꯁꯤꯗꯤ ꯁꯤꯅ ꯑꯊꯨꯝꯕꯗꯣ ꯁꯤꯅ ꯑꯊꯨꯝꯕ ꯁꯤꯅ ꯑꯖꯥꯛꯄꯗꯨꯅꯤ ꯑꯗꯣ ꯑꯅꯤꯃꯛ ꯁꯤꯅꯤꯗꯣ ꯑꯃꯃꯝ ꯆꯥꯔꯛꯑꯒꯦ ꯁꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯅ ꯅꯀꯨꯠ ꯈꯨꯝꯖꯤꯜꯂꯤ ꯀꯩꯅꯣ ꯅꯀꯨꯠ ꯈꯨꯝꯖꯤꯜꯂꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒ ꯈꯜꯂ ꯈꯜꯂ ꯆꯥꯏꯅꯤ ꯁꯣꯔ ꯃꯇꯣꯟꯗꯁꯨ ꯌꯥꯝ ꯂꯩ ꯃꯥ ꯐꯩꯖꯣꯝ ꯃꯌꯥꯝ 이거 할까? 응? 이거 할까? 하루가 अदो नेक्स्ट ब्लॉग तब उसका साबुत आप रखे 목살
ꯇꯜꯂꯦ ꯆꯥꯛ ꯆꯥꯕꯗ ꯆꯥꯕꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯨꯄꯤꯅ ꯄꯨꯁꯀꯥꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ ꯅꯨꯄꯥꯅ ꯀꯩ ꯄꯥꯝꯃꯤ ꯅꯨꯄꯥꯁꯨ ꯄꯥꯝꯃꯦ ꯁꯥꯕ ꯃꯇꯝꯗ ꯃꯆꯤꯟꯗꯣ ꯏꯇꯨꯝ ꯇꯨꯝꯗꯣꯏ ꯎꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯌꯥꯎꯋꯦ ꯈꯪꯗꯦ ꯃꯨ ꯆꯥꯒꯦ ꯂꯨꯞꯁꯜꯂꯣ ꯃꯃꯥꯡꯗꯒꯤ ꯆꯥꯔꯛꯀꯦ ꯁꯤꯗꯪ ꯐꯩꯖꯣꯡ ꯃꯌꯥꯝ ꯐꯩꯖꯣꯡ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯗꯩ ꯂꯧꯏꯗꯣ ꯆꯥꯝꯗꯤ ꯁꯨꯔꯝꯃꯅꯤ ꯀꯣꯔꯥꯏꯅ ꯆꯥꯏ ꯅꯪꯒ 그다지 못 사게. 사게? 거의 자르요, 셔 자르요. 엄마 진짜 하우너지. 신데 단말이야. 다들 짜증나. 이대로 짠짠. 뭐 가봐. 뽀뽀 하려봐. 좀 짜부디 립대. 목도 잘낸다. 이거 부럽다. 엄마를 잡아야 돼. 자, 이 야우들은 왜 나와? 파사바 로게 파사바. 헤이, 깡나 자요. 이거 뭐가 뭐 사려만. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯁꯦ ꯄꯨꯁꯀꯥ ꯆꯥꯕꯅꯤ ꯀꯌꯥꯝ ꯆꯥꯕ ꯉꯝꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯦ ꯑꯗꯣ ꯄꯨꯁꯀꯥꯁꯦ ꯆꯥꯝꯒꯤ ꯃꯊꯛꯇꯗꯤ ꯆꯥꯕ ꯉꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯄꯨꯜꯂꯒ ꯑꯗꯨꯒ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯃꯍꯤꯁꯦ ꯂꯦꯝꯃꯦ ꯁꯤꯅ ꯑꯊꯨꯝꯕ ꯃꯍꯤꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯛꯀꯅꯨ ꯕꯥꯏ 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 ꯇꯧꯔꯣ
Bye bye